Manipur asi apikpa lamdam ama oirabasu lamdam asi awangba thaki pham paiba officer kaya Indian Army da puthokpa ngamli awang nongpoktage Lieutenant General Mari puthokpa ngambagi manungda Manipurna ani puthokpa ngamkhre haina Chief Minister Nongthoma Biren Singh na ngasi singthakre ngasi ahanba Manipur Rifle ki Bucket Hall da pangtokhiba 8 lak suba Armed Force Veteran Day gi thawramga Chief Guest oina saru yakhiba Nongthoma Biren Singh na Thauram aduda makata na haikibada apikpa state asina achangba mioi khara puthokduna lebak ase ngak senbada saru yabagi chawthoksaba aikhoida fawi atai state singa ratio gi changda yengnarubada Manipurna Armed Forces da officer kaya puthokpada masing heli hauzik army officer chahum Manipur dagi oiri masiga loinana maraiba ngakpada thawaina ponthapi khraba lamdam asidagi haurakhiba army personnel kudimapu lengak asina ikai khumnaba utuna lakli haiki हम सब थोक चनिंग नहीं कोई मणिपुर की पॉपुलेशन से हार्डली 30 लाख मुक्तने and मस्जिद इधर हम सब थोक चनिंग नहीं कोई आर्मी रैंक ऑफिसर से both navy air force and army ohum kanosida defense ki sida कोई subject to confirmation around 350 officers le officer rank singasi mukte do urangani lieutenant general brigadier colonel captain major holder ma'am ubirangani say koi per capita da our Manipur might be the highest who contribute our army officer to the nation. Nahan ai kano ki da khoi ki INS ki launch to bugi do isalui Rajnath ji ne kare ne madai the navy ki officer mayam yorme even nuclear submarine ki commander se he was from Manipur. How we are contributing for the nation, how our people sacrificing for the nation, sidai da khoi we should proud to bodam ne ko sok thok ko da akoi je sok thok ko hite akoi takat padi hai aduga sok thok ko hite sok thok ko takat ko khene ko sok thok ko da ne ko maram de khoi out of 4 lieutenant general in the entire Northeast, 2 are from Manipur, Himalaya and the LNC. Sigi proudness se koi laigare bani. Sangraba Indian military ki history da, Sangraba Indian army ki history da, Sangraba nation ki history da, Northeast ki lairiba karor manga tara ki marak sidai da, Lieutenant General Mari da, 2 are from Manipur. aduna khoi se chingdhanaba wai khu gi taibam ne adagi takhatpam ne ani su de le chok thok ko hita bai ta khoi chok thok ko da mo khoi gi dam ta mang da thamaga khoi chok thok ko da